Good morning. Ngasigi video happy yengminarse ko. Ngasi se keno so oi Govardhan Puja mayam ayukta budi loin tawbiramani sengdok khotokpa mo hena ko haidi chakhum oiro natraga haidi mapanda khoigi sangumba loiba imungumba oiraga so haidi moi budi phajana tawrongani ko loida bangai gi ai happetang kenoma ai khara share toroke ko hore nungdaungumba tawbiyo ko sigi pochena ꯑꯍꯥꯟꯕꯗ ꯀꯥꯔꯠ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯉꯁꯤ ꯌꯨꯝꯖꯀꯩꯁꯀꯣ ꯌꯨꯝꯖꯀꯩꯁꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯒ꯭ꯔꯤꯟ ꯃꯆꯨꯒꯨꯝꯕ ꯁꯦꯠꯄꯤꯔꯣ ꯁꯤꯗꯒꯤ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯦ ꯑꯍꯥꯟꯕꯗ ꯗꯤꯋꯥꯂꯤ ꯄꯨꯖꯥꯒꯤ ꯐꯣꯇꯣꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯐꯖꯅ ꯇꯧꯕꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯃꯌꯥꯝ ꯑꯩꯅ ꯁꯦꯝꯃꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯁꯦꯝꯕ ꯃꯤꯁꯨ ꯌꯥꯎꯋꯦꯀꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯕ ꯁꯤꯗꯩ ꯑꯃ ꯈꯟꯕꯤꯔꯁꯤꯀꯣ 1 2 3 ꯁꯤꯗꯒꯤ ꯑꯗꯣ ꯑꯍꯥꯟꯕ 1 ꯈꯟꯕ ꯃꯤꯉꯩꯒꯤꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯁꯦꯀꯣ 8 of cups ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ 8 of cups ꯁꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯆꯠꯍꯟꯕꯤꯒꯣꯀꯣ ꯂꯥꯏꯐꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯉꯔꯥꯡꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯥ ꯂꯩꯔꯒꯗꯤ ꯆꯠꯍꯟꯕꯤꯒꯣ ꯈꯜꯂꯒ ꯂꯩꯒꯅꯨꯀꯣ ꯑꯗꯨꯒ ꯀꯩꯅꯣꯃ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯥꯌꯣꯛꯅꯋꯣ ꯑꯗꯨꯀꯥꯟꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯅ ꯍꯥꯏꯗꯤ ꯐꯠꯇꯕꯗꯨꯅ ꯆꯠꯍꯟꯒꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯃ ꯃꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯛꯑꯦ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯑꯦ ꯀꯩꯅꯣꯃ ꯀꯩ ꯍꯥꯏꯅꯤ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯐꯦꯁ ꯇꯧꯒꯗꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯊꯣꯛꯑ ꯆꯠꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯄꯥꯁ ꯄꯦꯟꯒꯨꯝꯕꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝꯕꯗꯤ ꯆꯠꯍꯟꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯁꯤꯁꯦꯀꯣ ꯅꯝꯕꯔ 2 ꯁꯦꯀꯣ ꯅꯝꯕꯔ 2 ꯁꯦ ꯗꯦꯠ ꯀꯥꯔꯠ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯗꯦꯠ ꯀꯥꯔꯠꯁꯦ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯦ ꯄꯣꯛꯄ ꯁꯤꯕ ꯍꯥꯏꯔ ꯗꯦꯠ ꯍꯥꯏꯕꯅꯦꯕꯁꯤꯀꯣ ꯍꯥꯏꯗꯤ ꯁꯤꯔꯒꯗꯤ ꯑꯃꯨꯛ ꯁꯤꯗ ꯗꯦꯠ ꯍꯥꯏꯔꯒ ꯁꯤꯕ ꯈꯣꯠꯄ ꯄꯤꯗꯦꯀꯣ ꯀꯩꯁꯨ ꯍꯥꯏꯗꯤ ꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯗ ꯗꯦꯠ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯑꯗꯣ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯅꯧꯕ ꯑꯃ ꯍꯧꯔꯁꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯖꯟꯅꯕ ꯇꯧꯕꯤꯔꯣꯀꯣ ꯅꯝꯕꯔ 3 ꯁꯦꯀꯣ ꯅꯝꯕꯔ 3 ꯁꯦ 3 of cups ꯆꯥꯛꯀꯧꯕꯅꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯏꯃꯥꯟꯅꯕꯤ ꯄꯨꯟꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦꯀꯣ ꯌꯥꯝꯅ ꯃꯤ ꯄꯨꯟꯒꯗꯕ ꯈꯣꯠꯀꯗꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯦꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 5:19 ꯄꯨꯡ 9:09 ꯐꯥꯎꯕ ꯑꯩ ꯃꯇꯝꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯔꯔꯣꯏ 7 ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 7:38 7:50 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯡ 1:94 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4:39 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ 6:16 ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯒꯤ ꯄꯨꯡ 10:59 ꯐꯥꯎꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯊꯦꯡꯕꯒꯤꯗꯤ ꯉꯁꯤ ꯇꯥꯏꯃꯤꯡꯁꯦ ꯀꯌꯥꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:09 ꯄꯨꯡ 3:92 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯕꯔꯙꯟ ꯄꯨꯖꯥ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯂꯥꯛꯄꯁꯦ ꯁꯟꯕꯤ ꯁꯟꯅꯥꯎꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯖꯥ ꯇꯧꯕ ꯃꯥꯒꯤ ꯁꯤꯟꯗꯨꯔꯒꯨꯝꯕ ꯅꯝꯕꯤꯕ ꯃꯉꯛꯁꯝꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩ ꯄꯔꯦꯡꯒꯨꯝꯕ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯁꯟꯒꯤ ꯁꯟꯊꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯆꯤꯡ ꯁꯦꯝꯗꯣꯏꯅꯦꯕ ꯒꯣꯕꯔꯙꯟ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯗꯨꯅꯤꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯀ꯭ꯔꯤꯁꯅꯒꯨꯝꯕꯒꯤ ꯀꯩꯅꯣ ꯗ꯭ꯔꯃꯥꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯀꯩꯅꯣ ꯂꯥꯛꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯆꯤꯡꯗꯣ ꯀ꯭ꯔꯤꯁꯅꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯅꯥꯎꯕꯤꯗ ꯍꯥꯞꯄ ꯊꯥꯡꯒꯠꯂꯒ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅꯅ ꯂꯩꯔꯤꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯔꯤꯁꯅꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒꯤ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯆꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯊꯨꯞꯄꯒ ꯊꯝꯍꯟꯈꯤꯕ ꯆꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯨꯅꯤꯀꯣ ꯒꯣꯕꯔꯙꯟ ꯍꯥꯏꯁꯤꯗꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯤꯡꯗꯣ ꯁꯤꯝꯕलाꯏꯖ ꯇꯧꯅꯕꯗ ꯆꯤꯡꯗꯣ ꯁꯥꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯨꯅ ꯍꯥꯏꯗꯤ ꯁꯟꯊꯤꯗꯨꯅ ꯆꯤꯡꯗꯣ ꯁꯥꯔꯒ ꯍꯥꯏꯗꯤ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯖꯕꯅꯦꯕ ꯉꯁꯤ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯟꯊꯤꯗꯨꯅ ꯆꯤꯡ ꯁꯥꯕ ꯈꯣꯠꯄ ꯑꯃꯗꯨꯗꯤ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯁꯤꯖꯟꯅꯦ ꯃꯌꯥꯝ ꯑꯃ ꯆꯤꯟꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯇꯣꯛꯑꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯏꯔꯦꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯅꯦ ꯍꯥꯏꯕꯗꯣ
ꯑꯗꯣ ꯁꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯐ꯭ꯔꯦꯁ ꯂꯩꯔꯒꯗꯤ ꯑꯗꯨꯗꯣ ꯃꯄꯥꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯝꯕꯤꯔꯦꯅꯀꯣ ꯃꯇꯨꯝ ꯑꯃ ꯀꯩ ꯑꯃ ꯆꯤꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯒ ꯑꯗꯨꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯉꯣꯟꯗ ꯁꯤ ꯑꯀꯪꯕ ꯂꯩꯀꯣ ꯑꯀꯪꯕꯁꯦ ꯑꯩꯁꯨ ꯂꯩꯔꯒ ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ ꯑꯀꯪꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯊꯝꯃꯒ ꯍꯥꯏꯗꯤ ꯄꯨꯖꯥ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯇꯧꯕ ꯀꯩꯅꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯗꯨꯛꯀꯨꯝꯕ ꯊꯥꯕ ꯈꯣꯠꯄ ꯍꯧꯔ ꯃꯇꯨꯡ ꯁꯤꯒꯤ ꯑꯀꯪꯕꯁꯤꯁꯨ ꯑꯃꯨꯛ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯟꯊꯤꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯝꯃꯒ ꯆꯩꯗꯒ ꯁꯦꯝꯃꯒ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯗꯁꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯒꯤ ꯏꯟꯐꯦꯛꯇꯦꯟꯁꯨ ꯑꯣꯏꯌꯦꯕ ꯉꯁꯥꯏꯒꯤ ꯁꯟꯊꯤꯒꯨꯝꯕꯒꯤ ꯃꯥꯒꯤ ꯃꯅꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯃꯅꯝꯁꯦ ꯃꯥꯒꯤ ꯒ꯭ꯌꯥꯁꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯍꯥꯏꯗꯤꯀꯣ ꯁꯤꯁꯦ ꯑꯩꯅ ꯃꯩꯁꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯄꯒ ꯃꯩ ꯊꯥꯔꯒ ꯁꯤꯗꯒꯤ ꯃꯩꯈꯨ ꯊꯣꯛꯂꯛꯄꯗꯣ ꯑꯩꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯥꯗꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯍꯟꯕꯤꯌꯣꯕ ꯁꯦꯡꯗꯣꯛꯄꯤꯌꯣꯕ ꯂꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯏꯔꯒꯀꯣ ꯁꯤꯁꯤꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯈꯪꯕ ꯈꯤꯇꯪꯅꯤꯀꯣ ꯑꯩꯅ ꯁꯦꯌꯔ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯦꯟꯅ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯍꯦꯟꯅ ꯈꯪꯕꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯑꯈꯪꯕ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯦꯀꯣ ꯌꯥꯝ ꯁꯝꯂꯞꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯑꯣꯏꯕꯅꯤꯅ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯇꯥꯕ ꯅꯨꯃꯤꯠ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯔꯤꯃꯥꯏꯟꯗꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯀꯥꯎꯊꯣꯛꯑꯒꯁꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯀꯥꯗꯁꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯟꯗꯒꯤ ꯁ꯭ꯀꯤꯞ ꯇꯧꯔꯒꯁꯨ ꯃꯌꯥꯝꯅ ꯌꯧꯁꯜꯂꯛꯑꯦꯅ ꯍꯥꯏꯕꯒꯤ ꯅꯍꯥꯟ ꯁꯨꯔꯦꯒ꯭ꯔꯍꯟꯗꯁꯨ ꯀꯅꯥꯅꯣꯃꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯇꯝꯃꯤꯟꯅꯁꯦ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯈꯪꯉꯦ ꯑꯩꯅ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯇꯝꯕꯤꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯇꯝꯕꯗ ꯈꯪꯖꯤꯟꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯅꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤꯁꯨ ꯆꯥꯛꯀꯧꯕꯒꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯁꯨꯀꯣ ꯍꯥꯏꯗꯤ ꯆꯥꯕ ꯈꯣꯠꯄ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯈꯔ ꯇꯧꯕ ꯌꯥꯕ ꯈꯔꯁꯨ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯊꯦꯡꯛ ꯌꯨ